Chaoba Mihatta Chenabani Hairiba Moirangthem Dhanajit Amadi Mahakki Imung-Manungi Mieoising Leikaidagi Tanthokpa Haina Warep Loukhre Wangoi Khaidem Leikaida Leibi Khaidem Ongbi Chaoba Misiga Mari Laina Police Custody de Leriba Nongpo Kaithel Manbi Awang Leikaidagi Moirangthem Dhanajit Amadi Mahakki Imung-Manungi Mioi Pumnamak Punsi Supagi Waina Nongpo Kaithel Manbi Dagi Tanthokpa Haina Warep Loukhre Haire Hiram asigi matangda Nongpo Kaithel Manbi Juvenile Club Amadi Nongpo Kaithel Manbi Apunba Maira Paibigi President amasung Secretary Singna Khuyek Piduna Thadorokpa Cherol amana hai Nongpo Kaithel Manbi da leiriba miyamgi oiba mifam ama ngasi khungang asigi community hall da pangthokhe mifam adu langa theldagi honglaklaga Kaithel Manbi khungang da leiba Moirangthem Jogilgi machanupa Moirangthem Dhanajit na Chaoba hatpada yaurambagi matang da pangthokhibane mifam adu da Dhanajit ki matang da kumna khanaraba matungda Chaoba Mihatta masamak yaurubagi maral yaravanina Dhanajit Amadi Mahakki Imung-Manung Nongpo Kaithel Manbi dagi punsi chupa tanthokpagi warebadu laukhibani haina Cherol aduna makha tare Chang Naina breakfast Chadrabadi Laina kaya Oihallakpa yai Mioibana ayuk yahauraga chariba breakfast na nongmagi manungda khwaidagi maruoiba charani haina launare kanagumbana mathau chinbadagi matam chana breakfast sahodaba natraga Chang Naina breakfast Chadrabadi hakselda khudong thiba kaya thogalakpa yai haina phongdokle Report asina hai Chang Naina akaknaba matamda breakfast Chadrabadi hakchangda kaiba kaya marum thogalakpaga loinana Laina kaya marum pohalakpa yai Scardian rhythm haina khangnaba hakchang manungi internal clock na tumba yahoba chaba tumhanba amasung khong hambana chingba pumnamak matam sana pangthokhalibane karigumba matam sana breakfast sahodrabadi Scardian rhythm thogalle masina maram oiraga mioibana chariba chinjaktagi kanaraba machalsing lauksinba ngambagi chang hanthalli haire matam sana breakfast sadavana thogalakpa yaba khudong thibasingi matangda report asina hai thabak sinbadagi nongma phadok breakfast sahodava tarvadi hakchangi energy cycle da ahongba thokhanduna hakchangi arumba hengadhalle ida yauba chini gi chang hengadhanbaga loinana type 2 diabetes ki risk wangkhathalle ahal oisilakpagi matungin mioibana chariba chinjaksing hakchangna tumhanba ngammagi matik mayai hantharae adubu numit khudingi Chang Naina breakfast charavadi digestive system mathau ningthina tawhanba maramna mapung phana chaba tumhalle study amagi report na hai ayamba matamda breakfast chadaba mioising blood pressure wangba masung cholesterol gi khal kairakpana chingba khudong chadaba kaya marum mayok narakpa yabagi risk wangkhalae hakchang fana leinabagi matangda khwaidagi maruoina laukhatpa yaba section thaurangsingi manungda numit khudingi Chang Naina breakfast chaba haibasisu amane tumba hek hogatpaga pung amagi manungda breakfast chagadavane ka henba chasinba tawroidavani amasung Thauda tauthokla chinjaksing breakfast oina charoidavani haire khwaidagi maruoiba wafam amana ayuk hek yahaurakpagi karigumba amata chadringaida lumbu chaba ising glass ama thakadavane masina hakchangi kayatsing kayagi risk hanthanba ngamme breakfast ta kanadaba chinjaka hena chasinbagi mahutta masal suna yauraba masi oiba chinjak khara khaktamak chagadavani haire